अहमद तैबंग मालेम पृथ्वी सर्गबु सेंबीबा मतंगाइरबा मपुइबंगबु थागतसरी लोइना लोइना इब्जिट मिनिस्ट्री की यूट्यूब चैनल असिबु येंगबिरिबा ताबिरिबा खोय पुमनमकबु इकाई खुमनबु उच्चरी रिकॉर्डिंग की खुदुंग सादबना मतम खरा लेप्सरुरे मरम असिगिदमक्ता एकोगी व्यूअर्सिंग सब्सक्राइबर अमदि येंगबिरिबा ताबिरिबा पुमनमकना ngakpinanaba हाइजरी ngasi amuk pudana laksani ibjet ministry gi anisubuk khudonda Angelica Elizabeth ki testimony da norok amasung serga Angelica Elizabeth's testimony on hell and heaven ngasi ki testimony asidike tomna khangbi gani पृथ्वी की मसक नाइदेबा आर्टिस्ट सिंग अमदे एक्टर सिंग ओइरबा मियोय कया नरक त थेंगनरपा मसिंग थिंगमद्रबा पिकलेबा अंगांग सिंग मतौ करमना नरक त लेरमनिबा अमदे स्वर्ग की नुंगाइरबा लेकोल ईश्वर की मतिक मंगाना थल्लबा मफम असिदा थेंगनरखिबा डेविड मोजेस एब्राहम मेरी असिन सिंगबा लोइनना पृथ्वीदा रेप्चर बुमनमक असि ngasiगी असेंगबा टेस्टिमोनी असिदगी अदोमना खंबिगनी औजिक लोबिरसी इब्जिट मिनिस्ट्री यानी सुब खुदोलदा एंजेलिका एलिजाबेथ की टेस्टिमोनी ngasi की टेस्टिमोनी असिदगी अदोमना खंबिगनी पृथ्वी की मसक नाइरबा आर्टिस्ट सिंग अमदि एक्टर सिंगना मतौ करमना नरकता लेरमनिबा लोइना लोइना मसिंग थिंगमद्रबा पिकलेबा अंगांग सिंग नरकता लेरमबा अमदि सर्गगी नुआइरबा मफम मसिदा थेंगनरपा डेविड मोजेस एब्राहम अमदि मेरी असिन सिंगबा अमदि पृथ्वीदा रेप्चर पुमनमक असि ngasiga sengba wari asidagi adomna khangbigani testimony asi English loan da translate toba Spanish original documentary video amadagi Manipuri loan da amok irengbam Premjit singana handuk sabani Angelica Elizabeth Zambrano Mora El Ebame Ecuador haibala masida laiba nupi masa amakhakni mahak masamaki yumda 2009 September numidangi pung tere taba matamda laukiba interview amada masamang na pirakpa sengba testimony aduni ngasi puzirleba mapausi matamasida Angelica masagit sahi taragini pansure Angelica na hai maduri masagit sahi tarani thoi kha ngai matamda Prabhu Jisu Christ bolausin kre adubum kaya haksina Christianity asida pungning thamlude maming tegi oiba Christian haiba aduda mahak punsi lelame adubu masagit sahi tara tere suruk matamda de mahang na Prabhu Jisu naksalaki hairiba sahi asigi Agustada mahagna numit 15 oiba fasting program amada saruk yaki हाइरिबा प्रोग्राम अदुदि सोना मंगोंदा जेरेमिया चैप्टर नंबर 33 वर्स 3 असिखक बिबिकी अदु हाइरिबा ईश्वरगे वहाय असिगी मतुंग इना माहाकना ईश्वरदा असुम असुम नक्सिनजगी मागी फास्टिंग अदु लोइरबा मतुंग अदुदसु ईश्वरदा असुम असुम नक्सिन बिहेलकी हाइरिबा सही असिगी नवंबर तांग तरेता यामना सुपरनेचुरल ओइबा मौंग अमदा इमुंग मनुंग ममा मपा अमदि चर्च की मियोय सिंग अमदि ईश्वर की मनाई अमगी ममांग मक्तदा मागी हक्चांग पोलांग थादोक लमलगा ईश्वरना मागी थवाइबु पुंग खरक खकिदमक नरक अमसुंग सर्गबु येंगन बिननबा लौखत बिखी मागी थवाइना हक्चांगबु थादोक लमलगा चक्खिबगी मतमसी पृथ्वीगी पुंजादा सुमनतगी पुंग पुंग हुंदोय खक्तनी तसेंगे एंजेलिका ने ईश्वर नक्सलक मतमदा महांगने एंजेल सिंबु ममित मंगना उबा हौरकपा थवाय सिंबग मरम ओइदना लोइनरकपा ईश्वर गे मनाई अमबु मागी दमकत मयमदा थाबिरकपा महांगना पुंग खरगे दमकत करमना सीबा महांगना प्रभुबु करमना उखिबा पुमनमक असि तमदुना लेरबदि ngasiगे एपिसोड असि यामना सांखिबा याय मरम अदुना मदुसिंग अदु टेंशन जरगा एंजेलिकाना मसामना खमनुंग लेबा हाइबदि नरकत उरप थेंगनरकपा अमदि सर्गगी नुंगाइरबा मफम अदुदा उरप थेंगनरकपा अदुखक ngasi एब्जिट मिनिस्ट्रीना यूट्यूब की खुदांगदा पाउदम जबनी ngasi लिजरिबा वारि सि समजन साजबा नसदे असुम्बा सेंबा अदुखक मयामदा पाउदम जबनी हौजिक लोबिरसी टेस्टिमोनी असिगी अहानबा तांकक मेकुप अदुदा इन प्रभुगी खोंजल ताकी अहुबा पजबा नुंगसीबा खोंजलदा महांगना हायरकी इगनो इसानोपी मरमदे एहाक नहाकी ईश्वर जेहोबा अदुने अदुगा इन नंगोंदा वासक पिखिबा अदुबा नंगोंदा उतननबा मफम असिदा ए लाकपने होगलो मरमदी नहाकी येतंग खुद अदुबु पाइरिबा अदुगा नंगोंदा वा हाइरिबा जेहोबा अदु आइनी कीगनो आइने नहाकपु पांगबिगनी इखंग खंगौदना अहाक आइगे तादुना लैरिबा हक्चांग पोलांग अदुदगी होगतलमे आइना खुउ कुंदुना आइगे हक्चांग पोलांग अदुदा अमुक
hanna sangningduna maduda aina yengduna leirame aduba aina maduda haibadi aigi haksang polang aduda sangbadi ngamlamde adudagi aina satpa horku matamda sargadut singna lambi ama hangdokpa horame aigi damak madudi yamna nganba mangal ama urami aina maduda aduga aina maduda yengu matamda ayak wakal asida ingtaba harauba paurame aina prabhu gi konjal taba matamda akibana aiba thadok lamkre aduga aingonda makhatana akiba leitre aina yengkiba matamda aina urame phajaba wang chawba sum phiral saba miyoi ama mangondagi mangal kapthoraklami mangal adu asukki matik nganmanbana mahaki maithong adudi aina uba ngamlamde toigumasung mahaki phajaraba arangba sana masugi sam aduga angouba phizol mathabakta sanagi apakpa khwangyek kumba peti amana phajilliba aduda iriba mayeksing ningthau singi ningthau prabhu singi prabhu adu sing adubu aina urame ayhak मागी मखोंग येंगलमी मा यामना फजबा मंगाल थोकपा अरंगबा सनागी सेंडल मखोंग उपलम्मे माग असुकी मतिक फजरमी मांग एंगोंदा मागी खुद अदु तिंगथोरगलमी अइना मागी खुद अदु द पाइबा मतमदा मदु अइना अइगी इसागी खुद पाइबा अमदी इसादा सोकपा अदुगुमना मानरमदे अइ मदु संदोंना ताकपा ngamde मरमदि मदु थवाइगी ओइबा मरमनी अइना हंगलमी थोकलिबा मौंग असिबु करिनो प्रभु aduga mahakna hairami aina nangonda khamnung laibak adubu utkadawribane madudi nangna taibung panbada hallaga miyoiba jati khudingda tamluna nabane madudi norok haibasi asengbane norok haibasi lay aduga soina nangonda aigi itik ingan haibadi sarga adusu utkane maramdi nangna aigi mi singda tamluna naba madudi makhoina thorang tawduna leina nabane maramdi aigi itik ngan asi aseng mane aduga ai ase aseng bane mahangna hairami sanupi kigano mahangna madu amukkanna hairami aduga aina hai prabhu ai tasengna srgada satpa pame adubu noroktadi satningte maramdi madu yamna tamthiba maphamne haina aina takhre mahangna hairakami sanupi aina nangbu loina bigani mafam aduda aina nangbu thadok lamloi aduga aina nangonda mafam adu utkadawriba adugi maramdi norok asi lei haiba khangba miyoi kaya ama lei adubu makoida akiba leite makoina thajai masidi game amani haibadi norok asi jok phagini aduga miyoi kaya amana masigi maramde khangde maram masigi damak ni aina nangonda mafam asi utkadawribase aigi itik ngana taliba sarga aduda sengba miyoi singdagidi norok asida sengba miyoi singna hena masing yame mahana masi haiba matamda pirang singa magi setiba phizol tamna center iba du aina uba ngamlame aina mangonda hanglame prabhu na karigi kaplibano mahana khumlai sanupi maramni miyoi kaya ama hena amangba oire adu aina nangonda masi utkani madudi nangna sattuna asumba adu tamluna naba amasung nakoina mafam aduda halaktana nabani khangawdana mahana wa asi nganglingeda pot khudimak lengba hawraklame prithvi ge lepak niklame aduga sekhaiduna launa hangdoklame aduga makhada yengthikibada aina uki madudi yamna mamba ahoba arawba makhul ama makhada leibado ekoi angel sing ekoi bu question duna nungjaw gumba amagi mathakta leplame masi thok matamda aina hairame prabhu ahi mafam aduda satpa pamde mahana hairame sanupe kigano aina nangbu loinari mikup phadana ekoi amamba ahoba makhul aduda kumthrame aina unanaba honarame madu sathina mamlame adumakpu asauba akoiba athauba mapansingna question ba ama aina urame aduga masing thingamdraba khonjal sing aina taki ai ha yamna sarame ai unsasi maina popugum phaurame aina prabhu da hanglame prabhu masibu karino masigi mafam masida ai satpa pamde prabhu na hairame madudi masi norok haibadi khamnung leibak yoba lainung hut makul adune aina hairami ai saningde prabhu sanbiduna aibu nungsibiyo aihak sor honba ngamlamde maramdi mafamdugi manam aduna aibu hainadaba amasung
oning tauba fahulame madu yamna sathiba hainadaba pohanba amasung oningba pohanba manamne aibu mafamduda pubidanaba aina Prabhuda haijrami mahana khumlaklame sanupi mafamsida lakpa amasung masibu khangba haibasi nangidabak tangai phadabani aina kaptuna hairami adubu karigino Prabhu karigino aduga mahana hairami madude nangna miyoiba jati singda asumba adu tamluna nabani miyoiba singna mangli masi mangle aduga aigi nithau lebak da sangba mi sing masing yamde Matthew pandap tara taret pada taraga mari surga wahi adu nungsingi masi hairaga mahak kaplame mahaki wahi sina aibu pangan kangkat halame amasung thauna haplame maram sina ai makhata na satlame aikoina lainung hud adugi aroi bada tunglame aina yengthikibada mairi sina kupsinduna leiramlaba makha naidaba kom ama urame aina hairame Prabhu ai maduda satpa bamde Prabhu na hairaki sanopi aina masina ngonda piri madu asauba phazillaba ahangba sebang singni masigi ahangba sebang sing asi sanana phibal challe mahangna engonda pencil amaga piduna hai isanopi pencil asilo madudi aina nangonda utkadaba nangna tagadauba amadi ugadaba pumnamak isillu nangna khangba nangna thengnaba pumnamak singadu isillu aina hairame Prabhu ai madu tawgani aduba aina hanana yamna khangle aina atma kayabu otliba amadi asauba mairi maijau singbu uri khangle Prabhu aina sakliba asauba maijau sing khakta uba ngame nasikidamaktadi matang asida hanba episode loijare matangda mapudun laksake ani supe episode tabi diba khwai pumnamakpu amuka hana ko nonjari